Net Samnaba Chennabada Nahasing Ingthamtha Oirabasu Humang Kangnare Migi Maning Maya Lumbada Khoi Mahum Sarakpagi Khonthi Chaba Yaunare. Hauzik Kuki Gilan asiga mari leinana Kuki terrorist singna Ziribamgi Jakuradordagi Fakiba Imung Amagi Angang Yauna Miyoi Taruk Tamthina Hatoklaga Barak Turelda Langthorakibagi Matangda Miyamna Ihau Haurakpaga loinana Makhatana Miyamgi Irang Laktana Bani Haiduna Lengakna Net Thingkibadagi Net Yaudrabadi Hingba Ngamdraba Maru Oina Nahasing Ngauchatnare. Net yaba mafamda net samnaba hotnabada Nahasing Ingthamtha Oirabasu Humang na ichaw thokle. Nahasing na net samnaba lamhangdata natana migi maning maya lumnaba hotnabada khoi mahum sarakpadagi khonthi chaba yaunare. Irang asi nemthanaba laingakna numit nini net thingbaga loinana irang kanma mafamsingda laingakna dara chama nifu marigi athingba thambaga loinana school sing suti thadokduna lakhibani. School suti thabagi miyam laitana dringai matam asida amuk makhatana school college sing matam kaktana amuk suti thadokhiba asina lamdam asigi miyam maru oina mahairoi singda chauna chaitheng pire. Masiga loinana internet thingbagi matam su pankhai ama leiroi dawri. Pauche asina koina chatlubada thengnarakpagi matungina internet yaba mafam singda pakhang laisabi sing gari macha amadi achauba tongduna thomjin narakpada khoi mahum sarakpadagi traffic jam thokpa mafam sing thengnakhi. Hiramasigi matangda Imphal West dagi Johnson kauba naha amana hairakpada lengakna internet thingkiba asina Nahasing kakngaunare maru oina mahairoi singna lairik paba khangdaba kaya yengnaba hotnabada awaba kaya mayoknare. Lengak asibu luchingliba Chief Minister N Birenna athubada internet asi yahanbirabadi miyamna haraubagi pankhai leiraroi haiki. Waikom Columbus kauba net samba lakpa miyoi amana hai irang asina maram oiduna school college su loina thingjinkibadagi yumda thabak sufam nomfam khangdana kakngaunare pung kunmari lairik paba yadabana ngaihak sangba matamda net samlaga khangdaba kaya yenglamba nungsi nungon wari sanaba marup singa ngaihak wari watai saramba adu haujikti angaubaga pangkhak oire laingakna matam sangna net thinglabadi lamdamasigi miyam maru oina Nahasing psychiatric soidana narakani hairi laingakna lamdam asigi miyam psychiatric na naba lamdam ama semnaba hotnarabra haina hangladuna kuki terrorist singna chathaba lan asina maram oiduna miyam sufam nomfam khangdana kakngauna duna leiri tawfam khangdaba sufam nomfam khangdana ngauchatnarakpadagi lanjenaduna relief campta leiriba miyoi fauba masa mathanta sijaba kaya yaukhre. Marakasida amuk laingakna leihoriba miyam maru oina Nahasing psychiatric nahanduna angauba ngaktana leiba state ama semge khallabra haina hangkibaga loinana Chief Minister na yarabadi athuba matamda net yahanbiduna miyamge awaba asi kokhanbiyu haiki. Amaromda pauchi asina koina chatuna yenglubada net yaba mafamda net samba lakpa singna numidang athengba fauba yomsinduna leiba thengnarakhi.